ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯂꯣꯏꯊꯣꯛꯑꯒ ꯃꯆꯥꯅꯨꯄꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯇꯤꯚꯤ ꯊꯥꯗꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗ ꯊꯥꯕꯗ ꯄꯥꯎꯗꯨ ꯍꯥꯏꯔꯛꯏꯕꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯉꯦꯂꯩꯁꯨ ꯀꯣꯏꯔꯦꯡ ꯐꯥꯈꯤꯕꯒꯤ ꯄꯥꯎ ꯇꯥꯔꯦ ꯑꯃꯗꯤ ꯂꯨꯏꯟ ꯍꯣꯇꯦꯜꯗꯁꯨ ꯏꯔꯥꯡ ꯈꯔ ꯊꯣꯛꯑꯦ ꯍꯥꯏꯕ ꯈꯪꯕꯅ ꯃꯆꯥꯅꯨꯄꯥꯅ ꯐꯣꯟ ꯄꯥꯏꯔꯛꯇꯕꯁꯨ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯕꯅꯤ꯫ ꯄꯨꯡ 10 ꯍꯦꯜꯂ ꯐꯥꯎꯕ ꯃꯆꯥꯅ ꯍꯜꯂꯛꯇꯕꯗꯨꯅ ꯀꯣꯜꯗꯣ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ꯫ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯕꯗꯒꯤ ꯂꯦꯟꯗ ꯑꯣꯏꯅ ꯀꯣꯜꯗꯨ ꯇꯧꯔꯛꯏ꯫ ꯃꯁꯤꯁꯨ ꯑꯍꯥꯟꯕ ꯇꯧꯕꯗ ꯄꯥꯏꯔꯛꯄ ꯅꯠꯇꯦ, ꯑꯅꯤꯔꯛ ꯁꯨꯕꯗꯅꯤ ꯄꯥꯏꯔꯛꯂꯤꯕꯗꯨ꯫ ꯂꯦꯟ, ꯊꯣꯏꯕꯗꯨꯕꯨ ꯑꯗ ꯂꯩꯕ꯭ꯔꯣ? ꯐꯣꯟ ꯇꯧꯕ ꯄꯥꯏꯔꯛꯇꯦꯅꯦ꯫ ꯏꯃꯥ, ꯃꯤꯁꯨꯝ ꯍꯦꯟꯕꯗꯨ꯫ ꯂꯦꯟ, ꯊꯣꯏꯕ ꯀꯩꯗꯧꯔꯒꯦ? ꯂꯣꯠꯂꯨꯕꯁꯨ ꯌꯥꯗꯕ ꯋꯥ ꯑꯣꯏꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯃꯤꯁꯨꯝ ꯍꯦꯟꯕꯗꯨ ꯅꯨꯄꯤ ꯆꯦꯜꯂꯦ꯫ ꯏꯉꯦꯂꯩ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯏꯃꯥ, ꯇꯥꯕ꯭ꯔꯣ? ꯃꯤꯁꯨꯝ ꯍꯦꯟꯕꯗꯨ ꯅꯨꯄꯤ ꯆꯦꯜꯂꯦ꯫ ꯑꯗꯨꯗ ꯂꯩꯔꯤꯔꯥ? ꯂꯦꯟ ꯋꯥꯗꯨ ꯂꯣꯠꯇ꯭ꯔꯤ, ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯅ꯫ ꯍꯣꯇꯦꯜꯗ ꯂꯩ꯫ ꯐꯔꯦ ꯐꯔꯦ, ꯍꯌꯦꯡꯗꯣ ꯌꯨꯝ ꯉꯟꯅ ꯏꯃꯥꯗꯨꯗ ꯂꯥꯛꯑꯒꯦ꯫ ꯀꯣꯜꯗꯨ ꯊꯝꯈꯤꯕꯒ ꯂꯦꯟꯗꯤ ꯋꯥꯏ ꯁꯪꯉꯤ ꯍꯥꯏꯕꯒꯨꯝ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯍꯁ, ꯅꯤꯅꯥ ꯑꯩ ꯇꯥꯏꯌꯦ ꯏꯆꯥꯁꯦ, ꯀꯥꯟꯗꯤ ꯇꯨꯝꯅꯕ ꯇꯧꯔꯒꯦ꯫ ꯋꯥꯅ ꯃꯔꯣꯟ ꯑꯃ ꯋꯥꯕꯅꯤ꯫ ꯊꯥꯖꯗꯨꯅ ꯐꯣꯟꯁꯨ ꯇꯧꯔꯛꯇꯦ꯫ ꯐꯔꯦꯗ, ꯃꯥꯁꯨ ꯄꯣꯊꯥꯖꯔꯁꯅꯨ꯫ ꯏꯉꯦꯂꯩ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯊꯩ꯫ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯏ ꯇꯥꯕꯗ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ ꯏꯉꯦꯂꯩꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ꯫ ꯃꯆꯥꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤ ꯂꯦꯟꯗ ꯍꯪꯗ꯭ꯔꯕꯁꯨ ꯏꯉꯦꯂꯩꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ, ꯃꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯏꯉꯦꯂꯩ ꯐꯃꯨꯡꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯔꯨꯝꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯂꯩꯌꯣꯜꯒꯁꯨ ꯃꯁꯥꯗꯣ ꯏꯀꯣꯏ ꯀꯣꯏꯕꯒꯨꯝ ꯇꯧꯏ, ꯋꯥꯔꯤꯁꯨ ꯁꯥꯟꯅꯗꯦ꯫ ꯑꯅꯤꯁꯤ ꯂꯦꯟꯅ ꯁꯤꯟꯗꯨꯅ ꯆꯥꯛꯇꯤ ꯈꯔ ꯈꯔ ꯆꯥꯈ꯭ꯔꯕꯅꯤ꯫ ꯂꯩꯌꯣꯜꯗꯤ ꯆꯥꯁꯤꯟꯕ ꯏꯌꯥ ꯌꯥꯈꯤꯗ꯭ꯔꯤ, ꯃꯀꯣꯛꯇꯨꯁꯨ ꯆꯤꯛꯂꯤ ꯆꯤꯛꯂꯤ ꯇꯧꯏ ꯍꯥꯏꯗꯅ ꯐꯃꯨꯡꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯦꯟꯅ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯒ ꯔꯨꯝꯗꯨ ꯏꯆꯤꯛ ꯆꯤꯛ ꯍꯧꯔꯦ꯫ ꯑꯃꯁꯨ ꯋꯥ ꯉꯥꯡꯅꯗꯦ, ꯂꯩꯌꯣꯜꯅ ꯐꯃꯨꯡꯗ ꯂꯩꯕꯅꯤ, ꯑꯗꯨꯒ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯐꯃꯨꯡꯒꯤ ꯃꯅꯤꯡꯂꯣꯝꯗ ꯊꯥꯔꯤꯕ ꯀꯣꯁꯇꯨꯗ ꯍꯤꯞꯂꯒ ꯂꯩ꯫ ꯃꯁꯥꯗꯨꯁꯨ ꯏꯪꯕꯒꯤ ꯃꯈꯣꯡꯗꯣ ꯍꯥꯏꯐꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯍꯤꯞꯄꯅꯤ꯫ ꯂꯩꯌꯣꯜꯁꯨ ꯇꯨꯝꯊꯔꯨꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕ ꯃꯥꯜꯂꯤ, ꯍꯧꯒꯠꯂꯛꯇꯨꯅ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯃꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯂꯩꯔꯤꯕꯗꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯩꯌꯣꯜꯁꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯅ ꯁꯨꯞꯂꯝꯕ ꯕ꯭ꯂꯥꯡꯀꯦꯠ ꯄꯥꯏꯗꯨꯅ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯂꯩꯌꯣꯜ ꯃꯤꯁꯨꯝ ꯍꯦꯟꯕꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯕ꯭ꯂꯥꯡꯀꯦꯠꯇꯨꯅ ꯃꯤꯁꯨꯝ ꯍꯦꯟꯕꯗ ꯁꯨꯞꯆꯤꯟꯕꯤꯔꯛꯏ, ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯐꯖꯅ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯆꯠꯂꯒꯦ ꯇꯧꯕꯒ ꯂꯩꯌꯣꯜꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯐꯥꯔꯛꯏ꯫ ꯂꯩꯌꯣꯜꯁꯨ ꯏꯈꯪ ꯈꯪꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯗꯨ ꯂꯩꯌꯣꯜꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯁꯨ ꯅꯠꯇꯦ, ꯅꯪꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯄꯤꯕ ꯂꯥꯛꯄꯅꯤ꯫ ꯁꯤꯗ ꯂꯩꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯨꯏꯔꯦ, ꯅꯠꯇꯦ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯕ꯫ ꯅꯪꯗꯣ ꯏꯪꯕ ꯃꯥꯟꯕ, ꯑꯗꯨꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯄꯨꯔꯒ ꯂꯥꯛꯄꯅꯤ, ꯅꯪꯉꯣꯟꯗ ꯁꯨꯞꯆꯤꯟꯕꯤꯔꯝꯕꯅꯤ꯫ ꯑꯁꯦꯡꯕꯩꯁꯨ? ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯋꯥꯗꯨꯗ ꯂꯩꯌꯣꯜꯗꯤ ꯃꯈꯖꯥꯏ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯦ꯫ ꯑꯗꯣ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯂꯩꯌꯣꯜꯒꯤ ꯄꯥꯏꯁꯤꯜꯂꯤꯕ ꯃꯈꯨꯠ ꯊꯥꯗꯣꯔꯛꯇꯨꯅ ꯃꯥꯁꯨ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ꯫ ꯃꯉꯣꯟꯗ ꯁꯨꯞꯂꯝꯂꯤꯕ ꯕ꯭ꯂꯥꯡꯀꯦꯠꯇꯨꯁꯨ ꯂꯧꯊꯣꯔꯛꯇꯨꯅ ꯂꯩꯌꯣꯜꯗ ꯄꯤꯔꯛꯏ꯫ ꯇꯨꯝꯃꯨꯔꯣꯆꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯣꯡꯉꯥꯜꯂꯛꯑꯅꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯄꯤꯔꯛꯂꯤꯕ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯂꯧꯗꯕꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯏ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯑꯃꯨꯛꯁꯨ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯂꯩꯌꯣꯜꯒꯤ ꯈꯨꯗꯥꯡ パイꯗꯨꯅ ꯆꯤꯡꯁꯤꯟꯈꯤꯕ꯫ ꯂꯩꯌꯣꯜꯁꯨ ꯃꯤꯁꯨꯝ ꯍꯦꯟꯕꯔꯣꯝꯗ ꯃꯁꯥꯗꯣ ꯈꯪꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯊꯕꯥꯛꯇ ꯃꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯤ꯫ ꯊꯨꯅ ꯑꯃꯨꯛ ꯃꯤꯁꯨꯝ ꯍꯦꯟꯕꯗ ꯎꯞꯁꯤꯜꯂꯝꯕ ꯃꯁꯥꯗꯣ ꯍꯟꯗꯣꯔꯛꯇꯨꯅ ꯏꯊꯛ ꯊꯛꯀꯠꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯄꯨꯈꯣ꯫ ꯌꯥꯔꯦ, ꯅꯪ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯣ꯫ ꯅꯪꯒꯤꯗꯤ ꯂꯦꯟꯗꯁꯨ ꯉꯁꯥꯏ ꯍꯥꯏꯍꯧꯗ꯭ꯔꯦꯅꯦ ꯕ꯭ꯂꯥꯡꯀꯦꯠ ꯑꯃꯒ ꯄꯤꯌꯣꯅ꯫ ꯑꯩꯗꯒꯤ ꯉꯁꯥꯏꯗꯒꯤ ꯂꯨꯝꯅ ꯇꯨꯝꯃꯕꯅꯤ, ꯅꯪꯗꯤ ꯑꯌꯤꯡꯕꯁꯤꯗ ꯕ꯭ꯂꯥꯡꯀꯦꯠꯁꯨ ꯁꯨꯞꯇꯦ, ꯑꯗꯨꯅ ꯌꯥꯝ ꯏꯪꯉꯝꯃꯅꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕ ꯈꯨꯗꯥꯡ ꯒꯥꯔꯤ ꯊꯥꯡꯒꯠꯇꯨꯅ ꯄꯨꯡ ꯌꯦꯡꯉꯤ꯫ ꯄꯨꯡ 1 ꯍꯦꯟꯕꯗ ꯉꯥꯏꯔꯤ, ꯅꯣꯡꯉꯥꯟꯒꯗꯕꯁꯨ ꯋꯥꯠꯂꯤ, ꯇꯨꯝꯊꯣꯛꯎꯔꯁꯤ꯫ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯄꯥꯏꯌꯨ, ꯑꯩꯒꯤꯗꯤ ꯌꯥꯔꯦ, ꯅꯪ ꯗꯨꯝ ꯅꯥꯔꯛꯀꯅꯤ, ꯏꯪꯍꯟꯒꯅꯨ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯂꯧ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯂꯩꯌꯣꯜꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯆꯞ ꯃꯥꯟꯅꯩ, ꯅꯪꯁꯨ ꯏꯪꯉꯗꯤ ꯅꯥꯅꯤ,
ꯕꯦꯠ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯃꯤꯁꯨꯝ ꯍꯦꯟꯕ ꯂꯩꯌꯣꯜꯗ ꯌꯦꯡꯂꯛꯑꯒ ꯑꯩꯒꯤꯗꯤ ꯀꯥꯏꯗꯦ, ꯅꯪꯉꯣꯟꯗ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯒꯗ꯭ꯔꯥꯅ ꯍꯥꯏꯗꯕꯅꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯏꯪꯕ ꯀꯧꯕꯅꯤꯅ ꯇꯜꯂꯤ ꯍꯥꯏꯔꯨꯗ꯭ꯔꯤ, ꯑꯗꯨꯝ ꯂꯩꯌꯣꯜꯒ ꯕꯦꯠ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕꯗꯨ ꯌꯥꯔꯦ꯫ ꯂꯩꯌꯣꯜꯒ ꯃꯤꯁꯨꯝ ꯍꯦꯟꯕꯒꯗꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯔꯛꯏ꯫ ꯃꯤꯍꯨꯟꯗꯤ ꯑꯔꯣꯏꯕꯗꯅꯤ ꯆꯣꯡꯅꯔꯤꯕꯗꯨ, ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯄꯨꯟꯅ ꯁꯨꯞꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯑꯃꯅ ꯀꯥꯆꯤꯟꯂꯣꯝꯗ ꯑꯃꯅ ꯃꯇꯥꯏꯗ ꯍꯤꯞꯄꯅꯤ꯫ ꯑꯅꯤꯃꯛ ꯇꯨꯝꯊꯕ ꯏꯌꯥ ꯌꯥꯗꯦ, ꯑꯗꯨꯕꯨ ꯇꯨꯝꯕ ꯊꯦꯝꯗꯨꯅ ꯇꯨꯝꯊꯅꯈ꯭ꯔꯦ꯫ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯗꯨꯗ ꯃꯣꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯤꯡꯂꯛꯂꯕꯗ ꯇꯨꯝꯕ ꯀꯥꯏꯔꯕ ꯊꯧꯉꯝꯅ ꯏꯁꯥꯎ ꯁꯥꯎꯅꯤꯅ ꯃꯃꯤꯠ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯀꯣꯜ ꯄꯥꯏꯈꯠꯂꯒ ꯅꯥꯀꯣꯡꯗ ꯊꯝꯃꯤ꯫ ꯃꯃꯤꯠ ꯄꯥꯡꯕꯃꯛꯇꯤ ꯅꯠꯇꯦ, ꯂꯦꯟꯅ "ꯀꯣꯜꯗꯣ ꯀꯌꯥꯔꯛ ꯇꯧꯕꯗꯣ ꯅꯪ ꯄꯥꯏꯈꯠꯂꯛꯏꯁꯤꯕꯣ?" ꯊꯧꯉꯝ ꯇꯨꯝꯅꯤꯡꯕꯒꯤ ꯌꯥꯝ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯃꯤ꯫ "ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ? ꯅꯣꯡꯕꯨ ꯉꯥꯜꯂꯕꯣ ꯅꯪ ꯀꯣꯜ ꯇꯧꯔꯛꯏꯁꯦ?" "ꯃꯤꯁꯨꯝ ꯍꯦꯟꯕꯗꯣ ꯅꯨꯄꯤ ꯆꯦꯜꯂꯤ." "ꯏꯪꯊꯝꯊꯥꯁꯤꯗ ꯑꯦꯄ꯭ꯔꯤꯜ ꯐꯨꯜꯁꯨ ꯅꯠꯇꯅ ꯌꯥꯔꯦ, ꯃꯤꯒꯤ ꯇꯨꯝꯕ ꯊꯨꯒꯥꯏꯕ ꯃꯈꯩ ꯈꯥꯏꯔꯛꯑꯅꯨ꯫ ꯀꯣꯜꯁꯦ ꯅꯪ ꯑꯗꯨꯝ ꯀꯛꯑꯣ, ꯑꯩ ꯑꯝꯇ ꯇꯨꯝꯈꯤꯒꯦ." "ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯒꯅꯦ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ ꯂꯥꯛꯑꯣ, ꯁꯣꯝꯗꯅ ꯑꯆꯧꯕ ꯂꯟꯖꯥꯎ ꯑꯃꯅ ꯉꯥꯏ ꯂꯩꯔꯤ, ꯑꯗꯨꯒ ꯅꯪꯅ ꯇꯨꯝꯕ ꯀꯥꯏꯅ." ꯊꯧꯉꯝ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯇꯨꯅ, "ꯀꯩꯅꯣ ꯅꯪ ꯍꯥꯏ ꯃꯌꯥꯝꯁꯤꯅ? ꯀꯣꯛ ꯑꯃ ꯏꯉꯥꯎ ꯉꯥꯎꯔꯦ, ꯀꯅꯥꯏ ꯂꯟꯖꯥꯎꯅꯣ?" "ꯅꯨꯃꯤꯠ ꯀꯥꯇꯝꯗ ꯁꯤꯡꯉꯨꯁꯦ, ꯅꯣꯡꯉꯥꯜꯂꯕꯅꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯗ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ ꯉꯔꯥꯡ, ꯑꯩ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯕꯗ ꯅꯪꯉꯣꯟꯗ ꯄꯥꯎꯒ ꯍꯥꯏꯍꯧꯗ꯭ꯔꯦꯕ." "ꯀꯅꯥꯏ ꯅꯨꯄꯤꯌꯥ? ꯃꯇꯨꯁꯨ ꯀꯣꯏꯗꯕ ꯃꯥꯅ ꯅꯨꯄꯤ ꯆꯦꯟꯕ ꯀꯥꯏꯅ, ꯋꯥꯊꯤꯗꯤ." "ꯂꯩꯌꯣꯜꯅꯤ ꯆꯦꯜꯂꯤꯁꯤ ꯃꯤꯁꯨꯝ ꯍꯦꯟꯕꯅ." "ꯍꯥ? ꯂꯩꯌꯣꯜꯂꯕ? ꯀꯃꯥꯏꯅ?" "ꯋꯥꯔꯤꯗꯨ ꯁꯤꯗ ꯂꯤꯔꯒꯦ ꯂꯥꯛꯑꯣ, ꯏꯃꯥ ꯏꯉꯦ ꯂꯩꯍꯣꯏ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯋꯥꯅꯤ, ꯈꯔ ꯈꯟꯅꯁꯤ ꯊꯨꯅ ꯂꯥꯛꯑꯣ." "ꯍꯣꯏ ꯂꯩꯔꯝꯃꯣ ꯂꯥꯛꯑꯒꯦ." ꯏꯉꯦꯂꯩꯁꯨ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯃꯧꯕꯨ ꯂꯧꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯥꯟꯇꯤꯁꯨ ꯉꯔꯥꯡ ꯏꯉꯦꯂꯩꯅ ꯍꯥꯏꯈꯤꯕꯅ ꯍꯥꯟꯅꯗꯒꯤ ꯉꯟꯅ ꯂꯥꯛꯇꯨꯅ ꯂꯩ꯫ ꯏꯉꯦꯂꯩ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇ ꯄꯤꯔꯝꯕ ꯅ꯭ꯌꯨꯁꯄꯦꯄꯔꯗꯨ ꯂꯦꯞꯅ ꯂꯦꯞꯅ ꯄꯥꯗꯨꯅ ꯂꯩ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5ꯃꯨꯛ ꯇꯥꯕꯗ ꯀꯣꯏꯔꯦꯡꯕꯨ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐꯥꯕ ꯉꯝꯂꯦ꯫ ꯀꯣꯏꯔꯦꯡꯁꯤ ꯗ꯭ꯔꯒ ꯀꯦꯁ ꯀꯌꯥꯗꯁꯨ ꯍꯥꯟꯅꯅ ꯆꯦꯟꯅꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯅꯤ, ꯑꯃꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯕꯨ ꯌꯣꯟꯊꯣꯛꯇꯨꯅ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯆꯥꯎꯅ ꯇꯧꯔꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯉꯔꯥꯡꯁꯨ ꯍꯣꯇꯦꯜ ꯀꯌꯥꯗ ꯅꯥꯇꯩ ꯆꯥꯗꯅ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯑꯃꯗꯤ ꯊꯤꯒꯠꯂꯛꯄꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯣꯏꯔꯦꯡꯒꯤ ꯃꯤ ꯑꯣꯏꯔꯝꯕꯅ ꯀꯣꯏꯔꯦꯡꯕꯨꯁꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕꯅꯤ꯫ ꯀꯣꯏꯔꯦꯡꯒꯤ ꯃꯆꯥꯅꯨꯄꯥ ꯖꯦꯝꯁꯁꯨ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯕꯅ ꯃꯍꯥꯛꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯕꯗꯤ ꯀꯣꯔꯠꯅ ꯀꯔꯤ ꯋꯥꯔꯦꯞ ꯂꯧꯔꯛꯄ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯈꯤꯕ ꯇꯥꯔꯤ꯫ ꯁꯥꯟꯇꯤꯅ, "ꯏꯅꯝꯃ ꯊꯣꯛꯑꯁꯤꯔꯣ?" ꯏꯉꯦꯂꯩ, ꯁꯥꯟꯇꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯒ ꯂꯩꯌꯣꯜꯕꯨ ꯂꯧꯕ ꯍꯣꯇꯦꯜꯗꯨꯗ ꯆꯠꯈ꯭ꯔꯦ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯕꯥꯠꯔꯨꯝꯗꯒꯤ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯉꯨꯔꯒ ꯊꯣꯛꯂꯛꯏ꯫ ꯂꯩꯌꯣꯜꯁꯨ ꯃꯤꯁꯨꯝ ꯍꯦꯟꯕ ꯊꯣꯛꯂꯛꯄꯒ ꯃꯥꯁꯨ ꯕꯥꯠꯔꯨꯝ ꯆꯪꯈꯤ꯫ ꯔꯤꯡ ꯈꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯐꯣꯟ ꯄꯥꯏꯈꯠꯂꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯅ, "ꯍꯜꯂꯣ?" ꯂꯦꯟꯅ, "ꯊꯧꯉꯝꯁꯨ ꯌꯧꯔꯛꯏ, ꯑꯩꯈꯣꯏ ꯆꯪꯉꯛꯄ ꯌꯥꯒꯗ꯭ꯔꯣ?" "ꯀꯣ ꯑꯗꯨꯝ ꯆꯪꯉꯛꯎ ꯀꯩꯅꯣ." ꯊꯧꯉꯝꯅ, "ꯀꯩꯝ ꯍꯥꯏꯔꯛꯇꯕꯤ ꯆꯪꯕꯗꯣ ꯅꯨꯡꯉꯥꯏꯇꯕ." "ꯑꯗꯨꯅꯤꯅꯦ, ꯑꯩꯈꯣꯏꯕꯨ ꯚꯥꯞ ꯌꯥꯝ ꯇꯥꯗꯕꯩ ꯇꯥꯏꯞꯇ." "ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯕꯥꯅꯤ, ꯂꯥꯎ ꯌꯥꯔꯦ." ꯀꯣꯜꯗ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯀꯛꯊꯠꯂꯤ꯫ ꯂꯦꯟꯒ ꯊꯧꯉꯝꯒꯁꯨ ꯆꯪꯂꯛꯇꯨꯅ ꯃꯣꯏ ꯑꯍꯨꯝꯗꯨ ꯀꯣꯆꯇꯨꯗ ꯄꯨꯟꯅ ꯐꯝꯃꯤ꯫ ꯊꯧꯉꯝꯅ, "ꯆꯦꯜꯂꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ? ꯑꯩꯉꯣꯟꯗꯒ ꯂꯦꯟ ꯅꯕꯥꯅꯤ ꯃꯥꯟꯅꯔꯒ ꯈꯥꯏꯕ ꯑꯣꯏꯔꯝꯃꯗꯤꯅꯦ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯍꯦ." ꯂꯦꯟꯅ, "ꯅꯪꯉꯣꯟꯗ ꯈꯥꯏꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯏꯕꯨꯡꯉꯣ?" "ꯏꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏꯔꯥ ꯂꯦꯟ?" "ꯉꯔꯥꯡ ꯑꯩꯅ ꯅꯣꯏꯒꯤ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯒꯅꯦ ꯏꯃꯥ ꯀꯣꯜ ꯇꯧꯔꯛꯏ, ꯑꯗ ꯅꯪ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯀꯩꯝ ꯍꯥꯏꯔꯛꯇꯦ, ꯅꯨꯄꯤꯒꯤ ꯃꯔꯝꯗꯁꯨ ꯄꯜꯂꯛꯇꯦ, ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯀꯦ ꯁꯤꯇꯪꯅꯦ ꯍꯥꯏꯔꯛꯈꯤꯕ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯑꯝꯃꯤ, ꯃꯣꯏ ꯂꯥꯛꯑꯦꯅ ꯍꯥꯏꯔꯛꯄꯅꯤ, ꯑꯇꯩꯗꯤ ꯀꯩꯝ ꯍꯥꯏꯔꯛꯇꯦ." "ꯏꯃꯥꯅ ꯀꯩꯝ ꯍꯥꯏꯔꯛꯇꯣꯏꯅꯣ ꯈꯪꯗꯦꯗ." ꯊꯧꯉꯝꯅ, "ꯏꯃꯥ ꯏꯉꯦꯂꯩꯗꯤ ꯈꯔ ꯁꯥꯊꯤꯕꯩ ꯋꯥꯅꯤ, ꯐꯗꯤ ꯐꯕꯅꯤ, ꯀꯩꯝ ꯇꯧꯔꯣꯏꯗ." ꯃꯤꯁꯨꯝ ꯍꯦꯟꯕꯅ, "ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯑꯣꯡꯁꯦ. ꯂꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯏꯃꯥꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯑꯃꯗꯤ ꯐꯒꯗꯕꯅꯤ, ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯅꯦ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ." "ꯁꯥꯎꯔꯒꯁꯨ ꯍꯥꯏꯔꯛꯇꯕꯅꯤꯅ ꯀꯩꯁꯨ ꯑꯀꯥꯏꯕꯗꯤ ꯄꯤꯔꯛꯇꯣꯏ ꯃꯥꯟꯗꯦꯗ." "ꯌꯦꯡꯉꯁꯤ, ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ,
ꯂꯩꯌꯣꯜꯗꯨ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯉꯔꯥꯡ ꯁꯦꯠꯂꯛꯄ ꯗ꯭ꯔꯦꯁꯇꯨꯅꯤ ꯑꯗꯨꯝ ꯁꯦꯠꯂꯤꯕꯗꯨ꯫ ꯃꯀꯣꯛꯇꯨꯁꯨ ꯇꯨꯝꯂꯨꯕꯒꯤ ꯏꯆꯣꯠ ꯆꯣꯠꯂꯤ, ꯃꯈꯨꯠꯇꯨꯁꯨ ꯇꯥꯋꯦꯜ ꯑꯃ ꯄꯥꯏ꯫ ꯊꯧꯉꯝ ꯃꯌꯥꯀꯥꯗꯨ ꯍꯤꯒꯠꯂꯒ ꯂꯩꯌꯣꯜ ꯎꯔꯨꯕꯅꯤꯅ ꯊꯥꯖꯔꯤ ꯑꯩ ꯃꯤꯁꯨꯝ ꯍꯦꯟꯕ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯔꯦ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯏꯪꯕꯁꯤꯗ ꯀꯣꯛ ꯇꯨꯝꯃꯤꯗꯣ ꯅꯥꯕ ꯇꯥꯔꯦ꯫ ꯊꯧꯉꯝꯅ ꯋꯥ ꯀꯦꯌꯔ ꯂꯧꯕꯒ ꯍꯧꯈ꯭ꯔꯦ ꯃꯤꯗꯤ꯫ ꯂꯦꯟꯅ ꯅꯪꯕꯨꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯂꯩꯌꯣꯜꯁꯤ ꯀꯥꯏꯔꯅꯤ ꯀꯩꯅꯣ꯫ ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯈꯣꯟꯊꯤ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯨꯒ꯫ ꯂꯩꯌꯣꯜꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯅꯣꯏꯗꯤ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯑꯣ꯫ ꯏꯪꯉꯦꯂꯩ ꯍꯣꯏꯁꯨ ꯌꯧꯔꯛꯇꯨꯅ ꯂꯦꯟꯗ ꯀꯣꯜ ꯇꯧꯔꯛꯑꯦ ꯍꯥꯏꯗꯅ ꯂꯦꯟꯗꯨ ꯊꯣꯛꯈꯤ꯫ ꯂꯦꯟꯒ ꯄꯨꯟꯅ ꯃꯆꯥꯅꯨꯄꯥꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯃꯥꯍꯣꯏ ꯂꯥꯛꯄꯗꯨꯗ ꯐꯝꯂꯝꯕ ꯑꯍꯨꯝꯗꯨꯁꯨ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯩꯌꯣꯜꯁꯨ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯁꯥꯟꯇꯤꯅ ꯑꯩꯈꯣꯏ ꯊꯣꯏꯕꯁꯤꯗꯤ ꯅꯨꯄꯤ ꯈꯟꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯔꯦꯅꯦ꯫ ꯂꯩꯀꯥꯏ ꯃꯧꯗꯨꯅ ꯏꯆꯦ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯏꯪꯉꯦꯂꯩꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯍꯧꯖꯤꯛꯁꯨ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯃꯃꯥꯗ ꯇꯔꯨ ꯇꯔꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯪꯉꯦꯂꯩꯒꯤ ꯃꯤꯠꯌꯦꯡꯅ ꯂꯩꯌꯣꯜꯗꯅꯤ꯫ ꯁꯥꯟꯇꯤꯁꯨ ꯏꯪꯉꯦꯂꯩꯒꯤ ꯃꯇꯧꯁꯤ ꯀꯔꯤꯅꯣ ꯈꯜꯂꯤ꯫ ꯍꯔꯥꯎꯕ ꯁꯥꯎꯅꯤꯡꯕ ꯑꯃꯠꯇ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯎꯒꯦ ꯐꯪꯗꯦ꯫ ꯏꯇꯤꯡ ꯇꯤꯡꯕ ꯁꯛꯐꯝꯗꯅꯤ ꯂꯩꯔꯤꯕꯗꯨ꯫ ꯏꯪꯉꯦꯂꯩ ꯂꯩꯌꯣꯜꯗꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯊꯩꯔꯛꯇꯨꯅ ꯁꯥꯟꯇꯤꯗ ꯍꯥꯏꯔꯛꯏ, ꯁꯥꯟꯇꯤ ꯁꯤ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯍꯜꯂꯨ꯫ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯕꯦꯒꯇꯨꯗꯒꯤ ꯐꯤꯔꯣꯟ ꯍꯥꯞꯄ ꯄꯣꯜꯊꯤꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ ꯁꯥꯟꯇꯤꯁꯨ ꯂꯧꯗꯨꯅ ꯕꯦꯃꯥ ꯂꯥꯎꯁꯤ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯎ ꯂꯥꯎ꯫ ꯂꯩꯌꯣꯜꯁꯨ ꯁꯥꯟꯇꯤꯅ ꯄꯤꯔꯛꯏꯕ ꯈꯥꯎꯗꯨ ꯂꯧꯗꯨꯅ ꯕꯥꯠꯔꯨꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯊꯧꯉꯝꯅ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯑꯝꯃꯒꯦ꯫ ꯁꯥꯟꯇꯤꯅ ꯆꯠꯂꯝꯃꯣ ꯆꯠꯂꯝꯃꯣ ꯅꯣꯏ ꯍꯥꯟꯅ ꯌꯨꯝꯗ ꯂꯩꯔꯝꯃꯣ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯆꯠꯄ ꯍꯧꯕꯒ ꯏꯪꯉꯦꯂꯩꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯏ, ꯊꯣꯏꯕ꯫ ꯃꯤꯁꯨꯝ ꯍꯦꯟꯕ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯂꯦꯞꯇꯛ ꯇꯧꯏ꯫ ꯃꯃꯥꯗ ꯌꯦꯡꯂꯛꯏ, ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ, ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ, ꯆꯠꯊꯣꯛꯑꯝꯒꯅꯨ꯫ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯔꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯌꯣꯜꯁꯨ ꯐꯤꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯥꯟꯇꯤꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯕꯦꯝꯃ, ꯁꯤꯅꯅꯦ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯏꯃꯥꯅꯤ, ꯈꯨꯔꯨꯝꯃꯨ꯫ ꯂꯩꯌꯣꯜꯁꯨ ꯏꯪꯉꯦꯂꯩꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯗꯨꯅ ꯏꯆꯦ ꯅꯃꯧꯅ ꯈꯨꯔꯨꯝꯃꯤꯌꯦ꯫ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯨ꯫ ꯂꯩꯌꯣꯜꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯏꯪꯉꯦꯂꯩꯅ ꯎꯠꯂꯤꯕ ꯃꯑꯣꯡꯁꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯖꯩ꯫ ꯏꯪꯉꯦꯂꯩꯁꯨ ꯃꯃꯧꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯕꯤꯃꯣꯜ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯅꯤꯒ ꯇꯧꯗꯨꯅ ꯂꯩꯌꯣꯜ ꯍꯣꯏꯗ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯤ꯫ ꯕꯤꯃꯣꯜ ꯚꯛꯇꯤ ꯇꯧꯗꯨꯅ ꯌꯨꯝꯅꯥꯛꯁꯤꯁꯨ RKꯅꯤꯅ ꯏꯅꯦꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ꯫ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯏꯅꯦꯁꯤꯒꯤ ꯏꯁꯨ ꯅꯨꯄꯤꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯇꯣꯝꯕꯅ ꯑꯩꯈꯣꯏꯁꯨ ꯉꯔꯥꯡꯗꯒꯤ ꯄꯥꯈꯠꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯕꯗꯤ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏꯁꯤꯅ ꯀꯔꯤ ꯑꯣꯏꯕꯅꯣ? ꯈꯨꯃꯟ ꯏꯅꯦꯁꯤ, ꯑꯀꯥꯏꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦꯗꯅ꯫ ꯐꯔꯦ ꯐꯔꯦ, ꯍꯣꯔꯦꯟ ꯊꯦꯡꯗ꯭ꯔꯤꯉꯩ ꯑꯉꯥꯡꯗꯣ ꯈꯔ ꯉꯟꯅ ꯊꯤꯟꯕꯤꯔꯛꯎ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯈꯟꯅꯁꯤ꯫ ꯐꯅꯤ ꯐꯅꯤ ꯏꯅꯦꯁꯤ꯫ ꯆꯥꯎꯕꯤꯅ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯐꯝꯂꯤꯕ ꯑꯍꯟꯁꯤꯡꯗꯨꯗ ꯄꯤ꯫ ꯑꯍꯜ ꯑꯃꯅ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤꯗ, ꯃꯃꯥꯒ ꯃꯥꯒꯇꯪ ꯂꯩꯖꯕꯅꯤ, ꯃꯃꯥꯗꯨꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥꯅꯤ, ꯌꯥꯝ ꯐꯈ꯭ꯔꯕ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯇꯧꯏ ꯑꯍꯜꯁꯤꯡꯗꯨ꯫ ꯆꯥꯗꯨꯁꯨ ꯊꯛꯄ ꯂꯣꯏꯗꯨꯅ ꯚꯛꯇꯤ ꯑꯃꯨꯛ ꯇꯧꯔꯝꯂꯒ ꯂꯩꯌꯣꯜ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯥꯟꯇꯤꯅ ꯇꯧꯗꯨꯅ ꯂꯩꯌꯣꯜꯕꯨ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯔꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯁꯥꯟꯇꯤꯅ ꯀꯣꯏꯒꯅꯨ, ꯊꯣꯏꯕꯒꯤ ꯔꯨꯝꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ, ꯅꯤꯅꯦ ꯅꯪꯒꯤ ꯐꯤ ꯍꯣꯡꯅꯕ ꯂꯧꯔꯨꯒꯦ, ꯁꯝꯗꯨꯁꯨ ꯆꯣꯠꯂꯤꯕ ꯃꯥꯜꯂꯤ꯫ ꯁꯥꯟꯇꯤꯅ ꯇꯥꯋꯦꯜ ꯑꯃꯒ ꯁꯝꯆꯦꯠꯀ ꯄꯤꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯔꯨꯝꯗꯨꯗꯒꯤ꯫ ꯂꯩꯌꯣꯜꯁꯨ ꯃꯁꯝꯗꯨ ꯁꯝꯆꯦꯠ ꯍꯥꯠꯅ ꯍꯥꯠꯅ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯔꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯁꯥꯟꯇꯤꯁꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯕꯦꯃꯥ ꯁꯤ ꯍꯣꯡꯗꯣꯛꯁꯤ, ꯅꯅꯦꯝ ꯏꯕꯦꯝꯃꯅ ꯄꯤꯔꯛꯏꯅꯤ, ꯏꯃꯧꯗꯤ ꯀꯨꯆꯨꯁꯨ ꯄꯥꯟꯕꯅꯤꯅ ꯀꯣꯝꯂꯥ ꯃꯆꯨꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯔꯅꯤ꯫ ꯂꯩꯌꯣꯜꯁꯨ ꯁꯥꯟꯇꯤꯅ ꯄꯤꯔꯛꯂꯤꯕ ꯁꯨꯠꯇꯨ ꯂꯧꯗꯨꯅ ꯍꯣꯡꯗꯣꯛꯏ꯫
ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯃꯧ ꯌꯦꯡꯕꯅꯤ ꯍꯥꯏꯗꯅ ꯄꯪꯆꯪꯗ ꯆꯪꯂꯛꯏ, ꯑꯗꯨꯕꯨ ꯏꯪꯉꯦꯂꯩꯗꯤ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯐꯥꯎꯕ ꯆꯪꯂꯛꯇꯦ꯫ ꯏꯪꯉꯦꯂꯩꯒ ꯃꯤꯁꯨꯝꯍꯦꯟꯕꯒꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯀꯣꯏꯔꯦꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯨꯔꯦ꯫ ꯍꯟꯗꯛꯇꯤ ꯀꯣꯏꯔꯦꯡ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯂꯩꯌꯣꯜꯒꯤ ꯃꯐꯤ ꯃꯔꯣꯟ ꯄꯣꯠꯆꯩ ꯂꯩꯕꯁꯨ ꯏꯪꯉꯦꯂꯩꯅ ꯁꯥꯟꯇꯤꯗ ꯂꯣꯏꯅ ꯁꯤꯜꯍꯜꯂꯤ꯫ ꯂꯩꯌꯣꯜꯁꯨ ꯃꯌꯨꯝꯗ ꯍꯟꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯏꯪꯉꯦꯂꯩꯗꯤ ꯉꯁꯥꯏꯗꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ, ꯃꯤꯁꯨꯝꯍꯦꯟꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯌꯨꯝꯗ ꯍꯜꯂꯛꯄ꯫ ꯂꯩꯌꯣꯜꯕꯨ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯁꯥꯟꯇꯤꯅ ꯇꯧꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯁꯨ ꯈꯨꯔꯨꯝꯍꯜꯂꯤ꯫ ꯂꯩꯌꯣꯜ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯕꯦꯃꯥ, ꯏꯅꯝꯃꯗꯨ ꯊꯕꯛ ꯑꯔꯨꯕ ꯑꯃꯒꯤ ꯆꯠꯈꯤꯕꯅꯤ, ꯂꯥꯛꯀꯅꯤꯗ, ꯆꯣ ꯊꯣꯏꯕꯕꯨ ꯈꯨꯔꯨꯝꯃꯨꯔꯣ꯫ ꯂꯩꯌꯣꯜꯁꯨ ꯃꯤꯁꯨꯝꯍꯦꯟꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯤꯁꯨꯝꯍꯦꯟꯕ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯩꯌꯣꯜ ꯆꯪꯂꯛꯄꯗꯨꯗ ꯂꯦꯞꯈꯠꯂꯛꯏ꯫ ꯂꯩꯌꯣꯜꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯤꯁꯨꯝꯍꯦꯟꯕꯕꯨ ꯈꯨꯔꯨꯝꯂꯛꯏ꯫ ꯌꯥꯔꯦ, ꯍꯧꯒꯠꯂꯣ꯫ ꯂꯩꯌꯣꯜꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯤꯁꯨꯝꯍꯦꯟꯕꯗ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯃꯤꯁꯨꯝꯍꯦꯟꯕꯁꯨ ꯃꯥꯒꯤ ꯄꯔꯁꯇꯒꯤ 500 ꯆꯞꯄꯤ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯌꯥꯔꯦ, ꯀꯩꯒꯤ ꯄꯩꯁꯥꯅꯣ? ꯂꯧꯁꯤꯜꯂꯣ, ꯆꯠꯅꯕꯤꯅꯤ꯫ ꯂꯩꯌꯣꯜ ꯃꯤꯁꯨꯝꯍꯦꯟꯕꯅ ꯄꯤꯔꯛꯏꯕ ꯄꯩꯁꯥꯗꯨꯒꯤ ꯃꯊꯛꯇ ꯊꯪꯕ 500 ꯆꯞꯄꯤ ꯑꯃ ꯂꯧꯏ꯫ ꯁꯤꯅ ꯌꯥꯔꯦ꯫ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯝꯃꯣ, ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦ꯫ ꯂꯩꯌꯣꯜ ꯋꯥꯗꯣ ꯑꯃꯗ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯒꯠꯆꯔꯤ, ꯑꯩꯒꯤ ꯏꯖꯠꯄꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯑꯗꯣꯝꯕꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯃꯤꯁꯨꯝꯍꯦꯟꯕꯗꯤ ꯂꯩꯌꯣꯜꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯩꯌꯣꯜꯅ ꯃꯈꯥꯗ ꯀꯨꯝꯂꯛꯄꯗ ꯃꯃꯥ ꯏꯪꯉꯦꯂꯩꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯁꯨꯝꯅ ꯂꯩꯌꯣꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯂꯥꯛꯂꯝꯕ ꯄꯨꯝꯕ ꯍꯟꯅꯈ꯭ꯔꯕꯗ ꯆꯥꯎꯕꯤꯒ ꯔꯥꯁꯤꯒꯗꯨ ꯂꯩꯌꯣꯜꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯋꯥꯔꯤ ꯇꯧꯏ꯫ ꯅꯍꯥꯟꯃꯨꯛ ꯂꯥꯛꯂꯝꯕ ꯏꯕꯨꯡꯉꯣꯗꯣ ꯑꯣꯏꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯨꯁꯨ ꯅꯣꯡꯃ ꯊꯦꯡꯅꯈ꯭ꯔꯕꯗꯥꯏ꯫ ꯆꯥꯎꯕꯤꯅ, ꯏꯃꯨꯡꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯍꯧꯒꯦ ꯁꯅꯥ? ꯑꯩ ꯈꯪꯗꯦ꯫ ꯀꯔꯤꯅꯣꯅꯦ ꯈꯪꯗꯦ ꯍꯥꯏꯕꯣ? ꯅꯅꯦꯝ ꯏꯕꯦꯝꯃꯗꯨꯁꯨ ꯐꯅꯗꯤ ꯎꯏ, ꯕꯨꯕꯣꯛꯅ ꯎꯕꯗꯗꯤ ꯊꯣꯏꯅ ꯐꯠꯇꯕ ꯃꯥꯟꯗꯦ꯫ ꯃꯅꯦꯅꯦ ꯍꯥꯏꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯕꯗꯣ, ꯃꯥꯅ ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯕ ꯄꯥꯝꯕꯒꯤ ꯋꯥꯁꯨ ꯐꯣꯡꯗꯣꯛꯑꯝꯃꯤꯅꯦ꯫ ꯑꯩꯅꯁꯨ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯀꯨꯊꯤ ꯌꯦꯡꯊꯣꯛꯑꯁꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯏꯃꯥꯁꯤꯌꯥ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤꯔꯣ? ꯃꯣꯏ ꯀꯀꯥꯁꯨ ꯀꯧꯔꯛꯑꯒꯦ꯫ ꯆꯥꯔꯁꯤ꯫ ꯑꯩꯗꯤ ꯆꯥꯔꯛꯑꯦ ꯏꯗꯣꯝꯆꯥ꯫ ꯁꯤꯗꯁꯨꯅꯦ ꯈꯔ ꯆꯥꯎ ꯁꯅꯥ꯫ ꯆꯥꯎꯕꯤ, ꯁꯅꯥꯒꯤꯁꯨ ꯊꯤꯕꯤꯔꯣ ꯆꯥꯛꯇꯣ꯫ ꯂꯩꯌꯣꯜꯒꯤ ꯐꯣꯜꯗ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯂꯩꯌꯣꯜꯁꯨ ꯀꯣꯜ ꯄꯥꯏꯈꯠꯇꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯏ꯫ ꯃꯦꯔꯤꯅꯥꯅ, ꯁꯅꯥ, ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤ ꯄꯥꯎꯁꯤꯕꯣ? ꯑꯆꯨꯝꯕꯔꯣ? ꯏꯁꯤꯅ, ꯋꯥꯔꯤ ꯂꯤꯔꯛꯑꯣ ꯅꯨꯄꯤ, ꯇꯨꯃꯤꯟꯅ ꯂꯩꯕꯒ ꯌꯥꯔꯣꯏ꯫ ꯉꯔꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯐꯣꯟꯒ ꯑꯣꯞ ꯊꯝꯖꯤꯜꯂꯒ ꯆꯦꯜꯂꯤ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯄꯥꯈꯠꯇꯅ ꯂꯩꯔꯦ, ꯑꯗꯨꯒ ꯅꯪꯅ ꯆꯦꯟꯕ ꯑꯣꯏꯔꯝꯃꯕ? ꯍꯧꯖꯤꯛꯇꯅꯦꯕ ꯐꯣꯟꯁꯨ ꯀꯣꯜ ꯇꯧꯕꯗ ꯆꯠꯂꯤꯁꯤ꯫ ꯑꯩ ꯀꯔꯝ ꯀꯥꯟꯗ ꯋꯥ ꯉꯥꯡꯉꯣ ꯍꯥꯏꯕꯅꯣ? ꯅꯣꯏꯅꯤꯗꯨ ꯉꯥꯡꯍꯧꯔꯒꯦꯔꯥ? ꯏꯁ, ꯋꯥꯒꯁꯤ ꯆꯥꯎꯅ ꯉꯥꯡꯉꯤ ꯆꯦꯟꯈꯤꯕꯗꯒꯤ꯫ ꯑꯩꯅꯗꯤ ꯊꯧꯉꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖꯗꯗꯅ ꯈꯠꯅꯔꯨꯏ ꯄꯣꯠꯅꯤ꯫ ꯀꯥꯟꯅꯗꯦ, ꯋꯥꯔꯤ ꯂꯤꯔꯛꯑꯣ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯃꯤꯁꯨꯝꯍꯦꯟꯕ ꯅꯣꯏꯅꯤ ꯆꯦꯜꯂꯤꯁꯦ? ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ ꯑꯩ, ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯏꯁꯤꯒ ꯑꯩꯒ ꯅꯣꯏꯗ ꯂꯥꯛꯇꯣꯏꯅꯤ꯫ ꯏꯁꯤꯅ, ꯉꯁꯤ ꯂꯥꯛꯀꯦ ꯇꯧꯕꯅꯤ, ꯐꯔꯛ ꯇꯥꯔꯕ? ꯂꯥꯛꯑꯣ, ꯋꯥꯔꯤꯗꯣ ꯍꯌꯦꯡ ꯂꯤꯔꯒꯦ꯫ ꯍꯣꯏꯅꯦ, ꯍꯧꯖꯤꯛꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯂꯤꯌꯣꯕ, ꯍꯌꯦꯡꯅ ꯀꯨꯞꯅ ꯂꯤꯔꯁꯨ꯫ ꯏꯁꯤꯅ, ꯀꯔꯝ ꯀꯥꯟꯗ ꯃꯤꯁꯨꯝꯍꯦꯟꯕꯒ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯈꯤꯒꯦ? ꯑꯩꯈꯣꯏ ꯈꯪꯗꯕꯤ ꯂꯣꯟꯅ ꯀꯣꯏꯅꯔꯤꯔꯣ ꯅꯕꯥꯅꯤ? ꯀꯥꯏꯗꯩ ꯀꯣꯏꯅꯕꯅꯣ? ꯃꯤꯁꯨꯝꯍꯦꯟꯕꯅ ꯉꯔꯥꯡ ꯑꯩꯒꯤ ꯃꯥꯡꯒꯗꯧꯔꯕ ꯄꯨꯟꯁꯤꯁꯦ ꯀꯟꯕꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯑꯌꯦꯠꯄ ꯑꯣꯏꯕꯗꯤ ꯏꯁꯥꯅ ꯄꯥꯝꯗꯦꯗ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯅ? ꯃꯤꯒꯤ ꯀꯩ ꯅꯨꯡꯁꯤꯅꯕꯅꯣ? ꯍꯌꯦꯡꯗꯣ ꯂꯥꯛꯑꯣ, ꯅꯣꯏ ꯑꯅꯤꯗ ꯋꯥꯔꯤ ꯈꯔꯁꯨ ꯍꯥꯏꯅꯤꯡꯉꯤ꯫ ꯅꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯣꯕ꯫ ꯍꯣꯏ ꯂꯥꯛꯀꯦ, ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ꯫ ꯊꯝꯃꯒꯦ ꯑꯩꯁꯨ, ꯐꯣꯟ ꯆꯥꯔꯖꯁꯨ ꯌꯥꯎꯗ꯭ꯔꯤ꯫ ꯀꯣꯜ ꯊꯝꯈꯤꯕꯒ ꯂꯩꯌꯣꯜ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯩ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄꯗꯤ ꯑꯩ ꯄꯥꯝꯗꯦ, ꯌꯦꯠꯀꯦꯅꯁꯨ ꯈꯜꯂꯨꯗꯦ꯫ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ, ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯌꯥꯕ ꯉꯝꯂꯣꯏ ꯃꯤꯁꯨꯝꯍꯦꯟꯕ꯫